Yelhoumee singna Masagi right Tanba Haibasi Malem gi Punsirol Amadi Malem gi lone Yaba Amani haina DMU gi Department of Political Science ke Associate Professor Arambam Noni na phongdokkhre wafam ase irengbam chawren Memorial Trust na sindurang ase Manipuri University ke auditorium da pangthokpa hufutaret suba irengbam chawren ge mapok kuman thorong da mahakna phongdokhibade thauram aduga mari lainana Associate Professor Arambam Noni na hai Lamdam asida mamangaidagi leminaklaba furup khudingmakna Manipuri apunbagi saktam samgatse kanagumba furup ama masagi haurakfam masagi lam amade mahaki akoibada leiriba mahusagi fibamga hakthengnana naknaba mari leinaba amade lengdana leibagi hainabi leirabade furup adu Yelhoumee kawi kumja English initiative na ke United Nations Declaration on the Rights Indigenous people ke matung ina Yelhoumee sing ase masagi oiba puwadiga sagon naba lam amade khunairon leigadabane kumja English initiative na tareta pikiba declaration adugi article number 1 da Yelhoumee sing ase malem ge miyamna sakhang bagan loinana malem ge miyamna fangliba right khuding mak makhoishu phongom thoi Yelhoumee sing na masagi right Tanba Haibasi Malem ge Punsirol Amadi Malem ge lone Yaba Amani haina bhagna maka takhe 2007 da pikiba declaration ase article number 1 da sunhai haiba Yelhoumee sing ase makhoida mapung phana Malem gi miyamna sakhangnaga sagonana hinleba hak khudingmak makhoishu phongom thoi haiba hak sing ase akoina United Nations Charter 1945 hana sakhangnai aduga United Nations Human Rights Declaration haina su akoina khangnai 1948 haiba kayat sing ase ngasi bharat haiba leba asina su masana yana yazare haidana khuyek piraba adugumba declaration singi haibasisu mayam yum thamjari marabadna Yelhoumee khoina Yelhoumee ama oibi haksing tanjaba haibasi Malem gi Punsirol Amadi Malem gi ain gi kanglon da chatnaba adugumba pathapsi maninga amani haibasi ngasi gi tingbiriba nahasi amadi handaman khimana nabona musingaba yai haibasi Thauram aduga mari lainana irengbam chawren Memorial Trust ke President irengbam Bilasiri na hai laikhidraba irengbam chawren na pamjaramba thabak sing adu ekhoina miyamda yahondaba yade haiduna makhal makha kaya gi thauram sing pangthoktuna honabane laikhidraba na pamjaramba sing adu mahairoi sing da khanghanaba essay competition ne chingba kaya pangthoktuna ngasi fawu honare matam kaya gi mamangdagi leminarakpa furu khudingmakna amatto ina lingjal maladuna mama laibak nungsibagi thauna amada leminaraba lam ase ahongba ama purakpa ngambani haike ngasi pangthokleba tharo sina magi November tha khudingi tarik November gi tha tang ani khudingi aikoina pangthok sagadaba sahi khudingi magi palan ase pangthok sagani adu loinana numit asida aikoigi mari bak ningba essay competition adi tongan thim singda aikoina thorong kaya sinjarakani matam gi oina mangjongna adugumba thorong aduda pak sanna sandopinaba aikoi irengam chawrena pamjaramba magi lai kaino se aikoigi marai bak nusiba gi mama leba ki dam pathok ningba kaino singa se aikoigi ihul singa se thauna ba aikoina essay competition na jingba saireng wareng na jingba mayam thorong gi oina matam gi matungina aikoi pangthok jagani adugo loina na ngasi asina laikhidraba aikoigi irengam chawrena pungudare suba mapok numit asida mabu ningsingjabu oina aikoina kaino irengam chawrena Memorial Trust na sigi thorong ase sinjabani ngasigi thauram aduda Manipur University ge History Department ge hanagi Professor Enjoy Kobar DMU ge Political Science Department Associate Professor Arambam Noni Social Scientist Dr. Danabir Laishram Lamlang Hupi Chothe Village ke Chief Thau Jadra Chothe Kabui Union Manipur ge President Dr. Hira Kabui na chingbana athoba michunglen sing oina saruyakhe